ꯇꯥꯗꯣꯏꯔꯥ ꯍꯩꯔꯣꯛꯇ ꯍꯣꯏ ꯑꯗꯨꯒ ꯁꯤꯒꯤ ꯃꯐꯝꯁꯦ ꯃꯦꯂꯦ ꯇꯝꯄꯥꯛ ꯃꯦꯂꯩ ꯇꯝꯄꯥꯛ ꯆꯤꯡꯗꯤ ꯑꯁ ꯑꯊꯨꯝꯕꯗꯨꯔ ꯃꯥꯅꯦ ꯑꯗꯨ ꯈꯨꯗꯣꯟꯁꯦ ꯄꯥꯔꯒꯦ ꯑꯃꯨꯛꯀ ꯀꯥꯜꯂ ꯀꯥꯔꯕꯅꯤꯅꯀꯣ ꯑꯗꯨꯝ ꯑꯩꯗꯤ ꯌꯨꯝꯗ ꯂꯩꯀꯥꯟꯗ ꯁꯝꯅ ꯍꯥꯏꯕꯗ ꯈꯣꯡꯁꯦ ꯅꯥꯃꯨꯛꯄꯒ ꯅꯨꯃꯤꯠ ꯆꯨꯞꯄ ꯊꯕꯛ ꯇꯧꯔꯒꯗꯤ ꯃꯊꯪ ꯅꯨꯃꯤꯠꯇ ꯑꯩ ꯄꯣꯊꯥꯏꯕ ꯁꯤꯗ ꯂꯥꯛꯄꯗꯤ ꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯀꯦꯞꯇꯦꯟ ꯃꯐꯝꯁꯤ ꯃꯔꯝꯗ ꯈꯤꯇꯪ ꯐꯖꯕ ꯍꯥꯏꯔꯛꯀꯦ ꯁꯤꯕꯥ ꯅꯪ ꯑꯗꯩ ꯑꯗꯨꯝ ꯀꯥꯞꯄꯧꯅꯦ ꯂꯥꯎ ꯍꯩꯔꯣꯛꯀꯤ ꯏꯆꯟ ꯌꯥꯝꯅ ꯉꯥꯏꯍꯥꯛꯇꯪ ꯀꯣꯏꯊꯣꯛꯑꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯅ ꯃꯦꯂꯩ ꯇꯝꯄꯥꯛ ꯍꯥꯏꯅ ꯁ꯭ꯋꯥꯏꯁꯤꯒ ꯄꯨꯔ ꯂꯥꯛꯑꯦ ꯃꯐꯝꯁꯦ ꯌꯥꯝ ꯐꯖꯩ ꯑꯗꯨꯒ ꯃꯥꯏꯟꯁꯦ ꯌꯥꯝ ꯔꯤꯐ꯭ꯔꯦꯁ ꯑꯣꯏ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯆꯤꯡꯒ ꯎꯔꯒꯀꯣ ꯃꯌꯥꯝ ꯌꯥꯝ ꯐꯖꯕ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯑꯁꯣꯝꯗꯗꯤ ꯌꯥꯝꯅ ꯄꯥꯛ ꯁꯛ ꯎꯒꯟꯗꯕꯅꯤꯅꯀꯣ ꯑꯗꯣ ꯁꯤꯕꯥ ꯑꯁꯤꯒꯤ ꯃꯄꯥꯁꯦ ꯑꯁꯣꯝꯗꯅꯤ ꯍꯥꯏ ꯃꯣꯏꯅ ꯀꯩꯅꯣꯒ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯒ ꯅꯣꯡꯃꯩ ꯀꯥꯞꯅꯔꯝꯕꯗꯣ ꯍꯩꯔꯣꯛꯀꯤ ꯃꯇꯥꯡꯗꯣ ꯑꯁꯤꯒꯤ ꯋꯥꯡꯃꯗꯅꯦꯕ ꯅꯠꯇ꯭ꯔꯥ ꯁꯤꯗꯒꯤ ꯀꯌꯥꯝ ꯆꯪꯗꯣꯏ ꯅꯠꯇꯦ ꯃꯣꯏ ꯀꯥꯞꯅ ꯀꯌꯥꯃꯨꯛ ꯆꯪꯉꯦ ꯃꯥꯏꯛꯇꯣ ꯄꯥꯏꯔꯒ ꯑꯗꯨꯝ ꯍꯥꯏꯌꯨꯅꯦ ꯀꯤꯂꯣꯃꯤꯇꯔ 25 ꯃꯨꯛꯀꯣ ꯑꯗꯨꯒ ꯁꯤ ꯆꯤꯡꯁꯦ ꯑꯋꯥꯡꯕꯗꯅꯤꯀꯣ ꯁꯤ ꯋꯥꯡꯃꯗ ꯑꯗꯨꯗꯤ ꯍꯩꯔꯣꯛꯇ ꯀꯥꯞꯅꯔꯦ ꯍꯥꯏꯔꯝꯃꯤꯗꯨꯗꯤ ꯅꯣꯏ ꯇꯥꯅ ꯌꯧꯔꯛꯄ ꯅꯠꯇꯦꯕ ꯅꯠꯇ꯭ꯔꯥ ꯅꯠꯇꯦꯗ ꯌꯧꯔꯛꯇꯦ ꯑꯩꯗꯤ ꯄꯥꯈꯠꯂꯨꯔꯦ ꯌꯧꯔꯛꯀꯅꯤ ꯅꯣꯏ ꯇꯥꯅꯒ ꯌꯧꯔꯛꯑꯝꯃꯤ ꯖꯥꯠꯂꯥ ꯍꯩꯔꯣꯛ ꯇꯥꯅꯤ ꯍꯥꯏꯕꯒꯤ ꯋꯥꯍꯩꯅꯦꯕ ꯑꯣ ꯆꯨꯝꯅ ꯍꯩꯔꯣꯛꯇ ꯇꯥꯔꯦ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦꯕ ꯁꯤ ꯀꯩꯅꯣꯅꯦ ꯃꯐꯝ ꯌꯥꯝ ꯐꯖꯩ ꯏꯆꯟ ꯃꯦꯂꯦꯅ ꯄꯨꯕꯤꯔꯛꯇꯅ ꯐꯖꯔꯕ ꯃꯐꯝ ꯑꯁꯦ ꯁꯤꯗꯒꯁꯨ ꯏꯆꯟ ꯃꯦꯂꯦ ꯑꯩꯈꯣꯏ ꯂꯥꯛꯇꯅꯒ ꯃꯃꯥꯟꯅꯕꯁꯤꯡ ꯌꯥꯝ ꯐꯝꯃ ꯀꯣꯏꯕ ꯂꯥꯛꯏ ꯍꯥꯏ ꯅꯨꯡꯉꯥꯏꯕ ꯃꯐꯝꯁꯦ ꯍꯥꯏꯗꯤ ꯅꯨꯡꯁꯤꯠꯁꯨ ꯂꯥꯛꯏ ꯆꯤꯡꯗꯒꯤꯀꯣ ꯑꯗꯨꯝ ꯃꯌꯥꯝꯅꯁꯨ ꯎꯕꯗ ꯑꯗꯨꯝ ꯈꯪꯕꯤꯔꯝꯒꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯕꯥꯅꯟꯗꯗꯤ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯨꯡꯉꯥꯏ ꯁꯤꯕꯥꯅꯟꯗꯁꯨ ꯉꯥꯏꯍꯥꯛ ꯀꯣꯏꯍꯜꯂꯦ ꯑꯉꯥꯡꯈꯩ ꯄꯨꯔꯛꯇꯅ ꯁꯤꯗ ꯃꯦꯂꯦ ꯂꯩꯔꯦ ꯃꯦꯂꯦ ꯑꯝꯇ ꯆꯠ ꯂꯥꯎꯗꯅ ꯁꯤꯗ ꯃꯦꯂꯦ ꯃꯐꯝꯁꯦ ꯁꯤ ꯍꯩꯔꯣꯛꯇ ꯇꯥꯗꯣꯏꯔꯥ ꯍꯩꯔꯣꯛꯇ ꯍꯣꯏ ꯑꯗꯨꯒ ꯁꯤꯒꯤ ꯃꯐꯝꯁꯦ ꯃꯦꯂꯦ ꯇꯝꯄꯥꯛ ꯃꯦꯂꯩ ꯇꯝꯄꯥꯛ ꯍꯥꯏꯔ ꯈꯪꯅꯕꯀꯣ ꯑꯁꯤ ꯃꯈꯣꯟ ꯇꯥꯔꯤꯁꯦ ꯀꯩꯅꯣ ꯇꯨꯔꯦꯟꯒꯤꯔꯥ ꯅꯠꯇ꯭ꯔꯒ ꯗꯥꯝꯒꯤ ꯑꯗꯨꯒ ꯃꯦꯂꯦ ꯃꯣꯏꯈꯩꯁꯤꯁꯨ ꯑꯝꯇ ꯀꯧꯕꯤꯔꯣꯅ ꯅꯣꯏ ꯀꯣꯏꯕ ꯅꯨꯡꯉꯥꯏꯕ ꯁꯤꯗ ꯅꯣꯏꯅ ꯄꯨꯕꯤꯔꯛꯇꯅ ꯀꯣꯏꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯅꯣꯏꯅ ꯀꯣꯏꯕꯗꯤ ꯄꯣꯔꯛꯑꯦ ꯀꯣꯏꯕꯗꯤ ꯄꯣꯔꯛꯑꯦ ꯑꯆꯥꯄꯣꯠꯇꯤ ꯀꯅꯥꯝꯇꯅ ꯄꯤꯖꯗꯦ ꯍꯩꯔꯣꯛꯇ ꯂꯥꯛꯄꯗ ꯑꯉꯥꯡꯈꯩꯁꯦ ꯃꯁꯛ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯒ ꯌꯥꯝꯁꯨ ꯐꯩ ꯃꯣꯏꯅꯀꯣ ꯀꯣꯏꯍꯟ ꯈꯣꯠꯍꯟ ꯇꯧꯔꯦ ꯁꯤꯗꯩꯁꯤꯒ ꯌꯥꯝ ꯏꯆꯟꯈꯩ ꯃꯃꯤꯡꯈꯩꯗꯣ ꯑꯝꯇ ꯍꯥꯏꯔꯣ ꯑꯩꯗꯤ ꯆꯠꯇ꯭ꯔꯣ ꯄꯥꯏꯔꯣ ꯏꯀꯥꯏ 이사님 이름은 뭐야? 조이시 조이스 까이 조이스 사가이도 타이틀로 조이스 까이 타이틀 사가이 덕점 조이스 덕점 섬나나 하요 릴리자 까이 덕점 선어도 야마제 거비로 난 민도 tomba tomba kali ba kay gino ming haje lo na pa ming to to keno ko na piro mana khara oi de wari sana ba adu noi da gana sa ha ba do asida tai we je ka mai tai khunu de ra ai khunu de sisi tribe ne tribe na kam ba tribe ko naga da hoi myam lai dana ko hoi naga isi na adu jing os athum duras माने अतो खुदों जे पाले के हमका काला कांदा हाफ के हमका समझा के से होरन खोगा चारो के फजना याम नुंगाय असि इसन जो लाउदना इसन मिंगदुदी खंगना सि हाय जिन लाउ हाय सिनि आइदी यामना चटपो उदिंग हमदे सोनबो हायबदी वारबने नको अदुम आइदी जुमना लैकाना समना हायबदा खोंगसे नामो पुगन नुमि चुप थबक तौरगदी मथंग नुमि तै पोथायबा सिदा लाकपदी लाप नुमितने पोथाद्री इमा लेबाक चली चखनी हूँ अमुक चलग मफम चखनी हयें प्लान ले मोइन वीडियो येंग फंगनी मथंग 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 अदुना वारसु वाना आइदी तौगे खनबदो मयामगीदमत तौरकनी अइना थोलग अइना मयाम पुला नुंगाइबजे याम हरावे तसेना गांगबदि फजन हायरामने गांगबो कई नुंगाइरे
ꯆꯠꯄ ꯃꯇꯝꯁꯨ ꯑꯣꯏꯔꯦ ꯆꯠꯂꯒꯦ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡꯁꯤꯒ ꯉꯥꯏꯍꯥꯛ ꯄꯨꯟꯕꯁꯨ ꯅꯨꯡꯉꯥꯏꯔꯦ ꯃꯣꯏꯅ ꯑꯉꯥꯡꯅꯤꯅ ꯈꯔ ꯀꯣꯏꯁꯨ ꯀꯣꯏꯔꯦ ꯀꯥꯏꯔꯦ ꯋꯥꯔꯤ ꯍꯥꯏꯕꯗꯁꯨ ꯀꯣꯏꯆꯦꯟ ꯆꯦꯟ ꯂꯩꯔꯦꯕ ꯀꯩꯝ ꯀꯥꯏꯗꯦ ꯑꯗꯨ ꯏꯆꯟ ꯌꯥꯝ ꯐꯩ ꯏꯆꯟ ꯍꯥ ꯉꯁꯤꯁꯦ ꯑꯩ ꯂꯦꯛꯊꯣꯛꯑꯒ ꯍꯌꯦꯡ ꯂꯦꯛꯇꯣꯏꯕ ꯑꯗꯨꯗꯤ ꯃꯊꯪ ꯅꯨꯃꯤꯠ ꯑꯃꯗ ꯂꯥꯛꯑ ꯂꯩꯔ ꯂꯣꯏꯔꯦ ꯆꯠꯂꯒꯦꯀꯣ ꯑꯗꯨꯗꯤ ꯕꯥꯏ ꯕꯥꯏ ꯇꯣꯝꯕ ꯕꯥꯏ ꯕꯥꯏ ꯏꯆꯟ ꯃꯤꯡꯗꯣ ꯀꯩꯕ Tomcha. ꯇꯣꯝꯆꯥ ꯇꯣꯝꯕ ꯕꯥꯏ ꯕꯥꯏ ꯏꯆꯟꯒꯤ ꯃꯤꯡꯗꯣ ꯀꯩ ꯑꯃꯨꯛ ꯖꯣꯏꯁ꯭ꯔꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯃꯤꯡꯗꯣ ꯀꯔꯤꯕ ꯍꯥ ꯁꯅꯥꯊꯣꯏ ꯑꯣꯀꯦ ꯑꯣꯀꯦ ꯂꯤꯂꯤꯆꯥ ꯕꯥꯏ ꯕꯥꯏ ꯁꯦ ꯂꯩꯍꯧꯔꯣꯀꯣ ꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯀꯦꯞꯇꯦꯟ ꯍꯩꯅꯧꯒ ꯄꯤꯔꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯅ ꯉꯁꯤꯒꯤ ꯍꯩꯔꯣꯛꯀꯤ ꯑꯃꯨꯛꯀ ꯁꯤꯒꯤ ꯀꯣꯏꯔꯛꯄ ꯃꯐꯝꯁꯦ ꯃꯁꯤ ꯎꯠꯂꯛꯀꯦꯅ ꯃꯌꯥꯝꯗ ꯑꯗꯨꯝ ꯁꯦꯌꯔ ꯇꯧꯖꯔꯛꯄꯅꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯑꯗꯨꯒꯤꯗꯤ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ